mayambu ahanamaktida ikok nona taram okjari ngasidi wari macha ma miyam gidamakte ekhone khudol tamjanaba ekhone puduna lakjari wari macha si taibiraga wari sina miyam sida kari haningliba amadi wari sina kari kanaba phangba habdasu horen comment habiramo tabirasi ekhone pujarakpa wari macha da nupi yamagi wahaiduna ekhoi miyobasi sakkuju khenabagi matungina wakhalonsu adamuk tongale pakhang lesa orapka matamda hainingba tawningba thabaksing yama laina dong dong hekta haidokpa pakthokpa ngama misu adumak lei aduga hainingba tawningba thabaksing ase haidokpa sungamjada masa matomda khangjakhiba miyoi kaya amsu adumak leidaba natte lei hainingba leiba mamanaba singda phawba natraga mari mata anakpada phawba wari saba ngamjadaba masa matomda awabu oiro nungaiba oiro khangillaga leiba misu adumak yaudaba natte wari ase ikoi kothokdana hairabada bimol koubu nupa amaga suni koubaga makhoi anigi yamna tangna thokhiba thawdo amagi warini bimol hariba nupa asi ngalingegi matamdagi mamanaba sing punma tarabasu loinaba tarabasu mamanaba singna si chase si tawsi haba khudimak loinadi yai mamanaba singna su punmada mahakse yamna nungaiba mini mangonda talli mai haibu haise sungai haidaba nupani aduga magi sonjaba magi ngamjadaba hababu nupigi matangdadi ma yamna sonjai mana pakhang pharakka matamda magi puchida su nupi mana ujabada khoida jaba nuksijaba nupi adamak leitaba natte lei adabu mana haiba nangdingai mamanabana hana asi nupi sinuksi asi nupi se aina koirani ka ana haikiba makhoina phawba asidi aigini ka duna kallaga thamkibada matomta thamoida chakna khangjakibsu dum yauri mana koirage khanna hairage khanna adumak haidokpadi ngamda chakna leningai matamda atopa lekai gi mi amana phawba hanglaga mabu koikibagi wari su leiribani asumna masa matomda khutum sujaduna khangjakhiba bimolni mamanaba singna karigumba kana mabu laknei nangbu nupi amti koyodana kaino nangbu nupi koydan dum leidubo nangna pamu nupi mata hayune haira phawbada mamanaba singduda mana khoida jaba nuksijaba nupi se mana haidokpa igai jarami nupi gi matangdadi yamna soli adubu atop atop thabak singda mamanaba singi punbagi wari singdadi mahak yamna pukhel chawba migi awana phajana khangba mini mahak masamakti inak yamna khunba imungi macha masudi natte adubu makhoigi yum ase chaba thakpadi thudona wate mamanaba singna toina haimanba toina ngangbadagi mamanaba singna sembibane haduna nupi makak mana khangnaki masigi nupi se khangrubadagi ni bimolgi punsida yamna chawna ningba kaiba thodu amakak thokibase nupi duna mabu sanabirami lenbirami aduga thaba inkhang chatminaba yaba chatminaraba tungda nupi duna mabu kauthokpiramlaga yum panki masidagi nupi haba nupi ase khiduna mahak amukana nupi koiraroi ai nupi hangaroi haduna leikibi molni mamanaba singna yamna haiki adubu masungya yakide asumna matam yamna kuirabigi tungdani mahagna biye loiduna master toba matam asida lairik tamuk paraga leiba sungthok thokidaba yamna kanna honabagi mong mataw asida magi hek pokminaba mache mayum pankrabasina yamna wajarami hojik bimolgi yumda leiribase mamaga maga tangai hore mapa makhoi humleramani adubu mapadasu matam ikui kuidana mahak heart attack tawbadagi leikidabani masina mahakna mahi masing phana tamlabasu khangna jaba nupi matang leibdudi makhoigi mache khona su pamlammi mari mata sing amana mabu nupi koi no nupi matang khangnau haduna dum hai mangonda phongna haiba ngamdabsu nakoina na wa kayam haiki mamana di nong mata wa do haide mache na amadi mari mata atopana di hai matam kharagi matungda bimolgi mane thokpu nupi ma khangna leisabi amagi number piraki leisabi do atai kana sunate suni harib nupi sini madugi number do pirakpadagi bimol message khara khara thaba hauki aduga call su khara khara tawba hauki matung tarakpada makhoi ani wari khara khara sanarammadagi yamna toina wari sanaba message toina thanaba habado pare bimol su makhoram do nong phadok chaloi nupi dugi masak mato ing tapjaba man hek pamjab habado bimol thoki adabu nupi sid bimol nadi nuksi halundi phongdokpati phongdokte thamoidadi mana pamjaba mana khoida jaba nupi habado hek thokirami wari sanaba matamda icham cham wahi wata tamak thane bimol magi nuksi jaba se hairage hadundi kara khana khanki adubu haibadi ngamde message ta khara khara budi dum haujai adubu mana hauduna wa khara khara hairap ka message ka thaba matamda nupisina nakalamada wari se heka thaido e yamna chamna tinabagi mohang amadi
ꯃꯈꯣꯏ ꯑꯅꯤꯁꯦ ꯑꯗꯨꯝ ꯑꯣꯏꯔꯔꯦ꯫ ꯅꯨꯄꯤꯁꯤꯒꯤ ꯇꯉꯥꯏ ꯐꯗꯕ ꯊꯕꯛꯁꯤꯡꯗ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯝ ꯆꯠꯃꯤꯟꯅꯩ꯫ ꯃꯈꯣꯏ ꯑꯅꯤ ꯄꯣꯠ ꯂꯩꯃꯤꯟꯅꯕ, ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯁꯣꯄꯤꯡ ꯇꯧꯃꯤꯟꯅꯕ ꯑꯗꯨꯝ ꯌꯥꯎꯏ꯫ ꯅꯨꯄꯤꯁꯤꯅꯁꯨ ꯃꯉꯣꯟꯗ ꯌꯥꯝꯅ ꯆꯝꯅ ꯐ꯭ꯔꯤ ꯑꯣꯏꯅ ꯑꯗꯨꯝ ꯋꯥ ꯉꯥꯡꯊꯣꯛꯏ꯫ ꯕꯤꯃꯣꯜ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯕꯤꯃꯣꯜꯒꯤꯗꯤ ꯉꯥꯎꯐꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯇꯝ ꯀꯨꯏꯅ ꯄꯨꯔꯛꯂꯦ꯫ ꯃꯇꯝ ꯀꯨꯏꯅ ꯄꯨꯔꯛꯂꯕ ꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝꯅ ꯃꯦꯁꯦꯖ ꯊꯥꯅꯕ, ꯀꯣꯜ ꯇꯧꯅꯕ ꯐꯖꯅ ꯇꯧꯔꯝꯕꯁꯦ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯑꯃꯨꯛ ꯈꯔ ꯂꯠꯄꯒꯨꯝ ꯇꯧꯔꯛꯏ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯦ ꯊꯥ 3-4ꯒꯤ ꯃꯇꯨꯡꯗꯅꯤ꯫ ꯕꯤꯃꯣꯜꯅ ꯃꯦꯁꯦꯖ ꯊꯥꯔꯕꯁꯨ ꯁꯨꯅꯤꯅ ꯌꯥꯝꯅ ꯊꯦꯡꯅ ꯈꯨꯝꯂꯛꯄꯒꯨꯝꯕ, ꯃꯥꯅ ꯋꯥ ꯑꯃ ꯍꯥꯏꯅꯤꯡꯗꯨꯅ ꯀꯣꯜ ꯇꯧꯔꯛꯄ ꯇꯥꯔꯕꯁꯨ ꯄꯥꯏꯔꯛꯇꯕ, ꯑꯗꯨꯒ ꯄꯨꯡ 4-5ꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯑꯗꯨ ꯆꯠꯂꯨꯕꯅꯦ ꯁꯤ ꯇꯧꯔꯨꯕꯅꯦ ꯍꯥꯏꯕ ꯃꯤꯅꯝꯕ ꯋꯥ ꯀꯌꯥ ꯑꯃ ꯁꯨꯅꯤꯅ ꯕꯤꯃꯣꯜꯗ ꯌꯥꯝꯅ ꯇꯣꯏꯅ ꯍꯥꯏꯕ ꯍꯧꯔꯛꯏ꯫ ꯕꯤꯃꯣꯜ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯥꯅ ꯈꯜꯂꯤ, ꯑꯩꯒ ꯃꯥꯒ ꯅꯨꯡꯁꯤꯅꯕ ꯀꯣꯏꯅꯕꯁꯨ ꯅꯠꯇꯦ, ꯑꯩꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯋꯥꯔꯧꯔꯨꯕ ꯌꯥꯔꯣꯏꯗ, ꯃꯥꯒꯤ ꯂꯅꯥꯏ ꯊꯕꯛꯇ ꯑꯩꯅ ꯈꯨꯠꯊꯤꯜꯂꯨꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯃꯦꯁꯦꯖ ꯊꯥꯔꯛꯇꯕ, ꯃꯥꯅ ꯀꯣꯜ ꯇꯧꯔꯛꯇꯕ ꯃꯇꯝꯗ ꯑꯩꯅ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯔꯤꯁꯤꯅ? ꯊꯥ ꯈꯔꯗꯤ ꯑꯩꯒ ꯃꯥꯒ ꯐꯖꯅ ꯃꯦꯁꯦꯖ ꯊꯥꯅꯔꯝꯃꯤ, ꯀꯣꯜ ꯇꯧꯅꯔꯝꯃꯤ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯔꯤꯒꯤꯅꯣ? ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯑꯩꯅ ꯃꯉꯣꯟꯗ ꯐꯣꯡꯗꯣꯛꯅꯕ ꯀꯌꯥꯔꯒꯅ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯃꯥꯅ ꯋꯥꯔꯤ ꯑꯁꯦ ꯍꯦꯛ ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯑꯩ ꯅꯨꯄꯥꯅꯤ, ꯀꯔꯤꯒꯤ ꯃꯤꯁꯣꯟ ꯑꯣꯏꯔꯨꯒꯅꯤ? ꯍꯟꯗꯛꯃꯨꯛꯇꯤ ꯑꯩꯒꯤ ꯑꯅꯤꯡ ꯑꯄꯥꯝꯕꯁꯦ ꯃꯉꯣꯟꯗ ꯐꯣꯡꯗꯣꯛꯂꯒꯦ, ꯃꯉꯣꯟꯗ ꯍꯥꯏꯔꯒꯦ, ꯌꯥꯔꯛꯄ ꯌꯥꯔꯛꯇꯕ ꯂꯥꯏꯕꯛ ꯆꯥꯡ ꯑꯃꯨꯛꯇꯗꯤ ꯌꯦꯡꯂꯒꯦ ꯍꯥꯏꯗꯨꯅ ꯕꯤꯃꯣꯜꯒꯤ ꯋꯥꯈꯜꯅ ꯆꯞ ꯌꯨꯡ ꯂꯦꯞꯂꯛꯏ꯫ ꯀꯔꯤꯒꯤꯗꯃꯛꯇ ꯂꯦꯞꯂꯤꯕ? ꯅꯨꯄꯤꯁꯤꯅ ꯃꯉꯣꯟꯗ ꯃꯦꯁꯦꯖ ꯀꯌꯥ ꯊꯥꯔꯛꯇꯕ, ꯀꯣꯜ ꯀꯌꯥ ꯇꯧꯔꯛꯇꯕ ꯃꯇꯝ ꯑꯁꯤꯗ ꯃꯁꯥꯗ ꯆꯔꯥꯡꯅꯕ, ꯂꯩꯐꯝ ꯈꯪꯗꯕ ꯀꯌꯥ ꯑꯃ ꯐꯥꯎꯕꯗꯒꯤ ꯃꯥꯅ ꯑꯁꯨꯝꯅ ꯈꯜꯂꯛꯂꯤꯕꯅꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯕꯤꯃꯣꯜꯅ ꯅꯣꯡꯃꯗꯤ ꯐꯣꯡꯗꯣꯛꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯁꯨꯅꯤꯒ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯗꯨꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕꯁꯦ ꯁꯨꯅꯤꯗ ꯐꯣꯡꯗꯣꯛꯂꯦ꯫ ꯅꯨꯃꯤꯠꯁꯤꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯁꯨ ꯑꯗꯨꯃꯛ ꯑꯣꯏꯈꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯖꯔꯨꯕ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯄꯥꯎꯗꯝ ꯀꯌꯥ ꯑꯁꯦ ꯂꯣꯏꯅ ꯑꯔꯦꯝꯕꯗ ꯃꯥꯡꯊꯥꯈꯤ꯫ ꯁꯨꯅꯤꯅ ꯌꯥꯝꯅ ꯐꯖꯕ ꯃꯑꯣꯡꯗ ꯋꯥ ꯀꯌꯥ ꯑꯃ ꯁꯦꯝꯗꯣꯛꯇꯨꯅ ꯕꯤꯃꯣꯜꯗ ꯄꯥꯎꯇꯥꯛ ꯑꯣꯏꯅ ꯄꯤꯕꯤꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯁꯨꯅꯤꯅ ꯍꯥꯏ, ꯑꯩꯅ ꯅꯉꯣꯟꯗ ꯑꯔꯥꯟꯕ ꯋꯥꯈꯜ ꯀꯔꯤꯃꯠꯇ ꯈꯟꯈꯤꯕ ꯂꯩꯇꯦ, ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯏꯅꯦ ꯑꯗꯨꯅ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯧ, ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯧ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯇꯣꯏꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩ ꯇꯉꯥꯏ ꯐꯗꯅ ꯁꯥꯟꯅꯈꯤꯕꯅꯤ꯫ ꯏꯕꯥꯅꯤ ꯌꯥꯝꯅ ꯆꯝꯅ ꯄꯥꯎ ꯐꯥꯎꯅꯕ ꯋꯥꯔꯤ ꯁꯥꯟꯅꯁꯤ, ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯗꯨꯗꯤ ꯅꯪ ꯑꯩꯉꯣꯟꯗꯁꯨ ꯈꯜꯍꯟꯅꯤꯡꯗꯦ, ꯑꯗꯨꯒ ꯑꯩꯅꯁꯨ ꯅꯉꯣꯟꯗ ꯈꯟꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯁꯨꯅꯤꯅ ꯌꯥꯝꯅ ꯐꯖꯅ ꯍꯥꯏꯔꯛꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯦ ꯕꯤꯃꯣꯜꯒꯤ ꯑꯣꯏꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯀꯥꯏꯈꯤꯕ ꯅꯨꯃꯤꯠ ꯑꯃꯅꯤ꯫ ꯕꯤꯃꯣꯜꯁꯨ ꯏꯀꯥꯏ ꯈꯥꯡꯗꯒꯤ ꯌꯥꯝꯅ ꯆꯝꯅ ꯑꯣꯟꯊꯣꯛꯇꯨꯅ ꯐꯥꯒꯤ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯐꯥꯎꯕ ꯃꯥꯅ ꯍꯥꯏꯔꯨꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯃ ꯅꯤꯅꯤ ꯑꯗꯨꯝ ꯃꯦꯁꯦꯖ ꯊꯥꯅꯩ, ꯑꯗꯨꯕꯨ ꯕꯤꯃꯣꯜ ꯃꯦꯁꯦꯖ ꯊꯥꯅꯤꯡꯂꯛꯇꯦ꯫ ꯁꯨꯅꯤꯒꯤ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕ ꯋꯥꯁꯤꯡ ꯑꯁꯤ ꯃꯥꯒꯤ ꯊꯃꯣꯏꯗꯗꯤ ꯃꯆꯤꯟ ꯇꯨꯝꯂꯕ ꯇꯦꯟꯖꯩ ꯑꯃꯅ ꯌꯨꯕꯒ ꯆꯞ ꯃꯥꯟꯅꯈꯤ꯫ ꯑꯗꯨꯕꯨ ꯃꯦꯁꯦꯖ ꯈꯪꯊꯥ ꯊꯥꯈꯤꯗꯕ ꯇꯥꯔꯕꯗꯤ ꯁꯨꯅꯤꯅꯁꯨ ꯃꯉꯣꯟꯗ ꯂꯥꯟꯅ ꯈꯟꯈꯤꯕ ꯇꯥꯔꯦ, ꯃꯥꯅ ꯍꯥꯏꯈꯤꯕ ꯋꯥ ꯑꯗꯨ ꯌꯥꯗꯕꯗꯒꯤ ꯃꯦꯁꯦꯖ ꯊꯥꯔꯛꯇꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯁꯤ ꯈꯟꯈꯤꯅꯤ ꯍꯥꯏꯗꯨꯅ ꯕꯤꯃꯣꯜ ꯑꯗꯨꯝ ꯊꯥꯏ꯫ ꯕꯤꯃꯣꯜ ꯑꯁꯦ ꯌꯨꯝꯗꯁꯨ ꯆꯥꯛ ꯆꯥꯕ ꯌꯥꯔꯛꯇꯕ, ꯃꯁꯥꯁꯦ ꯂꯩꯐꯝ ꯈꯪꯗꯕ, ꯍꯩꯅꯤꯡꯗꯕ ꯀꯌꯥ ꯑꯃ ꯇꯠꯇꯅ ꯐꯥꯎꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ, ꯃꯥꯒꯤ ꯁꯥꯖꯠ ꯑꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯣꯡꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯏ꯫ ꯕꯤꯃꯣꯜꯒꯤ ꯑꯍꯣꯡꯕꯁꯦ ꯁꯨꯅꯤꯁꯨ ꯈꯪꯉꯤ꯫ ꯁꯨꯅꯤ ꯑꯍꯥꯟꯕꯗ ꯋꯥ ꯀꯔꯤꯃꯇ ꯉꯥꯡꯗꯦ, ꯑꯗꯨꯕꯨ ꯀꯣꯟꯅꯊꯪꯗ ꯕꯤꯃꯣꯜꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯦ ꯑꯗꯨꯝ ꯁꯥꯊꯤꯔꯛꯄ, ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯍꯣꯡꯂꯛꯄ ꯀꯌꯥ ꯑꯃ ꯇꯧꯕꯗꯒꯤ ꯁꯨꯅꯤꯅ ꯐꯥꯎꯕ ꯃꯥꯕꯨ ꯆꯩꯔꯛꯏ, ꯉꯥꯡꯂꯛꯏ꯫ ꯑꯩꯒ ꯅꯪꯒ ꯇꯤꯟꯅꯕꯅꯤꯅ ꯅꯪ ꯑꯗꯨꯝꯕ ꯇꯧꯕꯗꯣ ꯑꯩ ꯄꯥꯝꯗꯦ, ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯁꯦꯝꯗꯣꯛꯎ, ꯑꯗꯨꯝꯕ ꯂꯩꯕ ꯇꯥꯔꯕꯗꯤ ꯅꯍꯥꯛꯁꯦ ꯀꯥꯡ ꯈꯇꯥꯡ ꯑꯣꯏꯈꯤꯅꯤ ꯍꯥꯏꯕꯒꯤ ꯋꯥ ꯐꯥꯎꯕ ꯍꯥꯏꯕꯤꯔꯛꯏ꯫ ꯃꯤ ꯍꯥꯏꯕꯁꯤꯗꯤ ꯃꯈꯥꯔꯣꯝꯗ ꯀꯨꯝꯊꯒꯗꯕ ꯅꯠꯇꯦ, ꯃꯊꯛꯇ ꯀꯥꯒꯗꯕꯅꯤ, ꯀꯥꯈꯠꯄꯒꯤ ꯋꯥꯈꯜ ꯈꯜꯂꯨ, ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯧ, ꯅꯪꯒꯤ ꯑꯣꯏꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯊꯥꯖꯕꯁꯨ ꯉꯝꯗꯦ꯫ ꯅꯪꯒꯤ ꯁꯥꯖꯠ ꯑꯗꯣ ꯍꯣꯡꯗꯣꯛꯑꯣ, ꯅꯪ ꯃꯥꯁꯇꯔ ꯇꯧꯔꯤꯕꯅꯤ, ꯃꯥꯁꯇꯔꯗꯨ ꯂꯣꯏꯁꯤꯜꯂꯒ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯍꯣꯠꯅꯧ ꯍꯥꯏꯗꯨꯅ ꯁꯨꯅꯤꯅ ꯃꯉꯣꯟꯗ ꯉꯥꯡꯕ ꯆꯩꯕ ꯐꯥꯎꯕ ꯌꯥꯎꯔꯛꯏ꯫ ꯕꯤꯃꯣꯜꯗꯤ ꯁꯨꯅꯤꯅ ꯑꯗꯨꯝꯅ ꯐꯅ ꯍꯥꯏꯔꯕꯁꯨ ꯃꯥꯒꯤ ꯋꯥꯈꯜꯗ ꯁꯨꯅꯤꯒꯤ ꯋꯥ ꯀꯔꯤꯃꯇ ꯆꯪꯈꯤꯗꯦ꯫ ꯃꯥꯅ ꯈꯣꯏꯗꯥꯖꯕ, ꯅꯨꯡꯁꯤꯖꯕ ꯁꯨꯅꯤꯅꯤ꯫ ꯑꯗꯨꯕꯨ ꯁꯨꯅꯤꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯅ ꯃꯉꯣꯟꯗ ꯍꯦꯟꯅ ꯋꯥꯈꯤꯕ, ꯍꯦꯟꯅ ꯆꯥꯈꯤꯕ ꯀꯌꯥ ꯑꯗꯨꯅ ꯑꯍꯣꯡꯕꯁꯦ ꯈꯔ ꯂꯥꯛꯈꯤꯕꯅꯤ꯫ ꯅꯣꯡꯃꯗꯤ ꯁꯨꯅꯤꯅ ꯇꯣꯏꯅ ꯉꯥꯡꯈꯠꯂꯛꯄ ꯀꯩꯗꯧꯕ ꯑꯃꯗꯤ ꯁꯨꯅꯤꯅ ꯅꯪꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯑꯩ ꯅꯪꯒ ꯄꯨꯟꯕ ꯂꯣꯏꯅꯕꯁꯨ ꯄꯥꯝꯗꯦ, ꯇꯤꯟꯅꯕꯁꯨ ꯄꯥꯝꯗꯦ, ꯑꯩ ꯅꯪꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯑꯔꯣꯏ, ꯄꯥꯎ ꯐꯥꯎꯔꯛꯑꯔꯣꯏ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯛꯄꯗꯒꯤ ꯕꯤꯃꯣꯜ ꯃꯥꯒꯤ ꯁꯥꯖꯠ ꯑꯁꯦ ꯍꯣꯡꯗꯣꯛꯀꯦꯗꯤ ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯁꯨꯅꯤ ꯎꯍꯟꯗꯅ ꯃꯥꯒꯤ ꯁꯥꯖꯠ ꯑꯁꯦ ꯑꯗꯨꯝ ꯑꯍꯣꯡꯕꯗꯤ ꯑꯗꯨꯝ ꯂꯩꯔꯤ꯫ ꯅꯣꯡꯃ ꯕꯤꯃꯣꯜꯅ ꯁꯨꯅꯤꯗ ꯋꯥ ꯑꯃꯗꯤ ꯍꯥꯏꯖꯈꯤ꯫ ꯐꯔꯦ, ꯑꯩ ꯅꯪꯒꯁꯨ ꯄꯥꯎ ꯐꯥꯎꯅꯔꯔꯣꯏ, ꯑꯩꯒꯤ ꯁꯥꯖꯠ ꯑꯁꯦ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯏꯇꯧ ꯇꯧꯔꯛꯂꯕꯅꯤꯅ
ꯑꯩꯕꯨ ꯀꯅꯥꯅꯁꯨ ꯂꯣꯏꯅꯅꯤꯡꯉꯔꯣꯏ ꯑꯗꯨꯕꯨ ꯑꯩꯅ ꯅꯉꯣꯟꯗ ꯋꯥ ꯑꯃꯇꯪꯗꯤ ꯍꯥꯏꯅꯤꯡꯉꯤ ꯑꯐꯕ ꯂꯝꯕꯤꯗ ꯂꯥꯛꯅꯕ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯍꯣꯠꯅꯅꯤꯡꯕ ꯍꯦꯟꯅ ꯐꯥꯎꯅꯕ ꯅꯉꯣꯟꯗꯒꯤ ꯑꯐꯕ ꯄꯥꯎꯇꯥꯛ ꯑꯐꯕ ꯋꯥꯍꯩ 5-10ꯗꯪꯗꯤ ꯍꯥꯏꯕꯤꯔꯝꯃꯨ ꯃꯗꯣ ꯑꯩ ꯉꯥꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯁꯨꯅꯤꯅ ꯕꯤꯃꯣꯜꯗ ꯀꯔꯤ ꯋꯥꯍꯩ ꯍꯥꯏꯔꯒ ꯀꯔꯤ ꯄꯥꯎꯇꯥꯛ ꯄꯤꯔꯒ ꯃꯥꯒꯤ ꯁꯥꯖꯠ ꯑꯁꯦ ꯍꯣꯡꯗꯣꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯃꯥ ꯈꯪꯗꯦ ꯑꯗꯨꯕꯨ ꯕꯤꯃꯣꯜꯅ ꯑꯗꯨꯝꯅ ꯌꯥꯝꯅ ꯇꯣꯏꯅ ꯍꯪꯕꯅꯤꯅ ꯁꯨꯅꯤꯁꯨ ꯃꯥꯒꯤ ꯃꯆꯤꯟꯗ ꯊꯣꯛꯄ ꯋꯥ ꯈꯔꯗꯤ ꯑꯗꯨꯝ ꯍꯥꯏꯈꯤ ꯁꯨꯅꯤꯅ ꯍꯥꯏꯈꯤ ꯃꯥꯏ ꯄꯥꯛꯄ ꯃꯤ ꯑꯃ ꯑꯣꯏꯅꯤꯡꯕ ꯇꯥꯔꯕꯗꯤ ꯑꯈꯥꯡ ꯀꯟꯕ ꯇꯝꯃꯨ ꯁꯤꯡꯅꯕ ꯊꯝꯃꯨ ꯁꯤꯡꯅꯕꯗꯣ ꯐꯠꯇꯕꯗ ꯁꯤꯡꯅꯒꯅꯨ ꯑꯐꯕꯗ ꯁꯤꯡꯅꯧ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯅꯁꯥꯗ ꯊꯧꯅꯥ ꯂꯩꯅ ꯃꯁꯤꯒꯤ ꯊꯕꯛꯁꯤꯃ ꯑꯩ ꯉꯝꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯃꯪꯒꯤꯟ ꯊꯥꯅ ꯆꯪꯁꯤꯜꯂꯨ ꯃꯤꯅ ꯀꯔꯤ ꯍꯥꯏꯈꯤꯒꯗꯒꯦ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯃꯤꯅ ꯅꯣꯛꯅꯒꯗ꯭ꯔꯥ ꯃꯤꯅ ꯉꯥꯡꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕꯅ ꯃꯥꯡ ꯊꯥꯕ ꯇꯥꯔꯕꯗꯤ ꯊꯕꯛꯇꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯃꯣꯏ ꯑꯩꯈꯣꯏꯅ ꯐꯅ ꯍꯥꯏꯔꯕꯁꯨ ꯅꯍꯥꯛꯅ ꯇꯧꯔꯣꯏ ꯈꯜꯂꯕꯗꯤ ꯀꯩꯁꯨ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯑꯔꯦꯝꯕ ꯇꯥꯒꯅꯤ ꯅꯨꯡꯗ ꯏꯁꯤꯡ ꯆꯥꯏꯕꯒꯨꯝ ꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯔꯣꯏꯕꯗ ꯋꯥ ꯑꯃ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯁꯣꯟꯅ ꯊꯤꯟꯕꯒꯨꯝ ꯑꯃꯨꯛ ꯍꯦꯟꯅ ꯕꯤꯃꯣꯜꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝꯅ ꯐꯥꯎꯔꯝꯃꯤ ꯕꯤꯃꯣꯜꯅ ꯍꯥꯏ ꯃꯇꯝ ꯈꯔ ꯅꯍꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯉꯣꯟꯗꯒꯤ ꯄꯥꯎꯇꯥꯛ ꯀꯌꯥ ꯑꯃ ꯐꯪꯖꯈꯤꯕ ꯅꯪꯒ ꯂꯣꯏꯅꯈꯤꯕꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯑꯍꯣꯡꯕ ꯂꯥꯛꯄꯁꯨ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯗꯨꯕꯨ ꯉꯝꯈꯤꯗꯕꯁꯨ ꯌꯥꯏ ꯍꯧꯖꯤꯛꯀꯤ ꯑꯩꯒꯤ ꯑꯣꯏꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯅ ꯏꯃꯥꯟꯅꯕꯁꯤꯡꯅꯁꯨ ꯑꯩꯕꯨ ꯄꯨꯟꯅ ꯄꯥꯝꯗ꯭ꯔꯦ ꯑꯗꯨꯒ ꯅꯍꯥꯛꯁꯨ ꯃꯉꯥꯏ ꯅꯍꯥꯛꯁꯨ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯀꯨꯏꯅ ꯂꯣꯏꯅꯕꯗꯨ ꯄꯥꯝꯃꯛꯑꯣꯏ ꯑꯩꯁꯨ ꯑꯩꯒꯤ ꯐꯠꯇꯕ ꯂꯝꯕꯤ ꯑꯃꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯨꯕꯅꯤꯅ ꯇꯞꯅ ꯇꯞꯅ ꯁꯦꯡꯗꯣꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯉꯝꯈꯤꯗ꯭ꯔꯒꯅ ꯃꯁꯤ ꯑꯩꯒꯤ ꯂꯥꯏꯕꯛꯅꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯅꯤꯅ ꯑꯃꯨꯛꯁꯨ ꯀꯔꯦꯝꯅꯩ ꯌꯦꯡꯉꯨ ꯑꯗꯨꯕꯨ ꯅꯪꯒꯤ ꯑꯣꯏꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯅꯗꯤ ꯑꯁ ꯑꯩ ꯍꯥꯏꯔꯔꯣꯏꯗ ꯑꯁꯨꯝꯅ ꯁꯨꯅꯤꯅ ꯃꯥꯕꯨ ꯑꯃꯨꯛꯁꯨ ꯂꯛꯅꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯋꯥꯗ ꯍꯥꯏꯔꯛꯈꯤ ꯅꯨꯃꯤꯠꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯅꯤ ꯕꯤꯃꯣꯜ ꯃꯉꯣꯟꯗ ꯀꯣꯜ ꯁꯨꯛꯇꯧ ꯇꯧꯈꯤꯗꯦ ꯃꯦꯁꯦꯖ ꯀꯔꯤꯝꯇ ꯊꯥꯈꯤꯗꯦ ꯃꯥꯅ ꯃꯔꯛ ꯑꯃ ꯂꯝꯕꯤ ꯂꯝꯃꯥꯡꯅꯔꯨꯕ ꯃꯍꯥꯛꯅ ꯐꯠꯇꯕ ꯂꯝꯕꯤ ꯑꯃꯗ ꯆꯪꯁꯤꯟꯒ ꯇꯧꯔꯨꯕ ꯇꯥꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯄꯨꯟꯁꯤ ꯈꯣꯡꯊꯥꯡ ꯑꯁꯦ ꯇꯞꯅ ꯇꯞꯅ ꯁꯦꯝꯗꯣꯛꯀꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯑꯃ ꯕꯤꯃꯣꯜ ꯁꯦꯝꯗꯣꯛꯄꯁꯨ ꯍꯧꯔꯛꯏ ꯑꯁꯨꯝꯅ ꯃꯥꯒꯤ ꯃꯁꯛ ꯑꯁꯤꯁꯨ ꯃꯑꯣꯡ ꯇꯥꯅ ꯐꯖꯅ ꯍꯣꯠꯅꯔꯒ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯈꯤ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤꯗꯒꯤ ꯍꯨꯝꯅꯤ ꯃꯁꯤꯗꯒꯤ ꯊꯥ ꯑꯃꯗꯒꯤ ꯑꯅꯤ ꯑꯅꯤꯗꯒꯤ ꯑꯍꯨꯝ ꯍꯧꯖꯤꯛꯇꯤ ꯕꯤꯃꯣꯜ ꯑꯃꯗꯤ ꯁꯨꯅꯤ ꯄꯥꯎ ꯐꯥꯎꯅꯈꯤꯗꯕ ꯌꯥꯝꯅ ꯀꯨꯏꯔꯛꯂꯦ ꯅꯣꯡꯃ ꯕꯤꯃꯣꯜꯗ ꯅꯝꯕꯔ ꯄꯤꯔꯛꯈꯤꯕ ꯃꯅꯦ ꯑꯗꯨꯒ ꯁꯨꯅꯤꯒ ꯊꯦꯡꯅꯈꯤ ꯃꯅꯦ ꯑꯗꯨꯅ ꯁꯨꯅꯤꯗ ꯍꯪꯉꯤ ꯀꯃꯥꯏ ꯇꯧꯔꯒꯦ ꯅꯈꯣꯏꯕꯨ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯁꯨꯅꯤꯅ ꯍꯥꯏ ꯑꯁ ꯅꯦ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥꯗꯣ ꯂꯣꯏꯅꯕ ꯌꯥꯕ ꯅꯠꯇꯦꯗ ꯃꯥꯒꯤ ꯑꯣꯏꯕ ꯃꯑꯣꯡ ꯃꯇꯧꯗꯣ ꯄꯨꯟꯁꯤꯗ ꯃꯤꯁꯨ ꯑꯣꯏꯅꯕ ꯊꯥꯖꯗꯦꯗ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥ ꯀꯣꯏꯅꯔꯒ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯁ ꯐꯔꯛ ꯇꯥꯅꯤ ꯑꯗꯨꯅ ꯑꯩꯗꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯑꯍꯥꯟꯕꯗ ꯆꯝꯅ ꯂꯣꯏꯅꯕꯅꯤ ꯑꯩꯗꯤ ꯍꯩꯅꯗꯕꯅ ꯑꯗꯨꯃꯛ ꯆꯝꯅ ꯇꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯇꯤꯟꯅꯈ꯭ꯔꯦ ꯑꯁ ꯏꯅꯦ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥꯗꯣ ꯍꯥꯏꯔꯛꯀꯅꯨꯗ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯑꯩ ꯌꯥꯝ ꯇꯜꯂꯤ ꯑꯩꯗꯤ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥꯗꯁꯨ ꯂꯩꯕ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯁꯨꯅꯤꯒꯤ ꯋꯥ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯅꯦꯗꯣ ꯋꯥ ꯑꯃꯠꯇ ꯍꯥꯏꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯊꯥ ꯃꯁꯤꯡ ꯐꯅꯌꯥꯝꯅ ꯍꯧꯈ꯭ꯔꯦ ꯊꯥꯗꯒꯤ ꯆꯍꯤ ꯐꯥꯎꯕ ꯑꯣꯟꯈ꯭ꯔꯕꯅꯤ ꯁꯨꯅꯤꯗꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯕꯤꯃꯣꯜꯒꯤ ꯃꯇꯥꯡꯗ ꯀꯔꯤꯃꯠꯇ ꯈꯜꯂꯨꯕꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯕꯤꯃꯣꯜꯅ ꯐꯣꯟ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕꯁꯨ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯝꯃꯤ ꯐꯔꯦꯗ ꯋꯥꯏ ꯁꯪꯅꯦꯗ ꯍꯥꯏꯗꯨꯅ ꯁꯨꯅꯤꯒꯤ ꯋꯥꯈꯜꯗꯗꯤ ꯑꯗꯨꯃꯛ ꯈꯜꯂꯤ ꯉꯁꯤꯗꯤ ꯆꯍꯤ ꯑꯃꯗꯒꯤ ꯆꯍꯤ ꯑꯅꯤꯒꯤ ꯆꯥꯡ ꯐꯥꯎꯕ ꯐꯥꯖꯤꯜꯂꯛꯂꯕꯅꯤ ꯁꯨꯅꯤꯁꯨ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯑꯃꯗ ꯑꯣꯖꯥ ꯑꯣꯏꯅ ꯄꯨꯕ ꯌꯥꯎꯔꯦ ꯁꯨꯅꯤꯅ ꯁ꯭ꯀꯨꯜ ꯄꯨꯔꯛꯄ ꯊꯥ 3-4 ꯐꯥꯖꯤꯜꯂꯛꯂꯕ ꯃꯇꯝꯗ ꯑꯣꯜ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯀꯨꯜ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯁ꯭ꯀꯨꯜꯁꯤꯡꯒꯤ ꯑꯣꯖꯥꯁꯤꯡꯒꯤ ꯑꯣꯏꯅ ꯗ꯭ꯔꯃꯥ ꯀꯝꯄꯤꯇꯤꯁꯟ ꯑꯃꯈꯛ ꯄꯥꯡꯊꯣꯛꯈꯤ ꯃꯗꯨꯒꯤ ꯗ꯭ꯔꯃꯥ ꯀꯝꯄꯤꯇꯤꯁꯟ ꯑꯗꯣ ꯃꯈꯣꯏꯁꯨ ꯌꯥꯎꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯔꯤꯍꯥꯔꯁꯦꯜ ꯇꯧꯗꯨꯅ ꯃꯈꯣꯏ ꯁꯔꯨꯛ ꯌꯥꯅꯕ ꯍꯣꯠꯅꯈꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯀꯟꯅ ꯍꯣꯠꯅꯖꯔꯨꯕ ꯃꯈꯣꯏꯅ ꯄꯥꯡꯊꯣꯛꯈꯤꯕ ꯄꯔꯐꯣꯔꯃꯦꯟꯁ ꯑꯃꯗꯤ ꯗ꯭ꯔꯃꯥ ꯄꯔꯤꯡ ꯑꯗꯨꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯃꯑꯣꯡ ꯇꯥꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯁ꯭ꯀꯨꯜꯅꯁꯨ ꯐꯥꯔꯁ ꯂꯧꯈꯤ ꯗ꯭ꯔꯃꯥ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯨꯅꯤꯕꯨꯁꯨ ꯃꯁꯛ ꯌꯥꯝꯅ ꯈꯪꯕꯤꯈꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯗ꯭ꯔꯃꯥ ꯑꯗꯨꯗ ꯃꯥꯅ ꯂꯧꯈꯤꯕ ꯔꯣꯜ ꯑꯗꯣ ꯃꯍꯥꯛꯄꯨ ꯕꯦꯁ ꯑꯦꯛꯇꯔꯒꯤ ꯑꯦꯋꯥꯔꯗ ꯐꯥꯎꯕ ꯄꯤꯔꯛꯈꯤ ꯁꯨꯅꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯋꯥꯔꯤ ꯄꯔꯤꯡ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯈꯤꯕ ꯗ꯭ꯔꯃꯥ ꯑꯃ ꯑꯣꯏꯈꯤꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯑꯦꯛ ꯄꯔꯐꯣꯔꯃꯦꯟꯁꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯐꯖꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯁꯨꯝꯅ ꯂꯧꯕꯅꯤ ꯑꯁꯨꯝꯅ ꯐꯪꯕꯅꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯗ꯭ꯔꯃꯥ ꯀꯝꯄꯤꯇꯤꯁꯟ ꯀꯌꯥ ꯑꯃ ꯇꯧꯔꯛꯄꯗ ꯃꯈꯣꯏ ꯁ꯭ꯀꯨꯜꯗꯤ ꯑꯗꯨꯃꯛ ꯌꯥꯎꯕ ꯆꯠꯂꯤ ꯑꯗꯨꯒ ꯀ꯭ꯂꯥꯁ 9-10 ꯇꯝꯂꯤꯕ ꯁꯥꯇ꯭ꯔꯁꯤꯡꯁꯨ ꯃꯈꯣꯏꯅ ꯐꯖꯅ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯅꯕ ꯃꯈꯣꯏꯅ ꯗ꯭ꯔꯃꯥ ꯀꯌꯥ ꯑꯃ ꯇꯝꯕꯤ
ꯄꯨꯅꯤꯅ ꯄꯨꯔꯤꯕ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯑꯃꯗꯤ ꯑꯣꯖꯥꯁꯤꯡꯅ ꯑꯗꯨꯝ ꯀꯝꯄꯤꯇꯤꯁꯟ ꯌꯥꯎꯔꯨꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏꯅ ꯃꯀꯣꯛ ꯂꯧꯕ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯃꯛ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯀꯌꯥ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯃꯛ ꯍꯧꯈꯤ꯫ ꯃꯈꯣꯏꯒꯤ ꯗ꯭ꯔꯃꯥ ꯊꯣꯛꯅꯕ ꯑꯃꯗꯤ ꯗ꯭ꯔꯃꯥꯒꯤ ꯋꯥꯔꯤ ꯄꯔꯤꯡ ꯄꯤꯔꯤꯕꯁꯦ ꯃꯈꯣꯏ ꯁ꯭ꯀꯨꯜꯗ ꯄꯨꯔꯤꯕ ꯑꯣꯖꯥ ꯑꯃꯈꯛ ꯂꯩ꯫ ꯑꯣꯖꯥ ꯑꯗꯨꯒꯤ ꯃꯤꯡ ꯁꯩꯇꯝ ꯀꯧꯏ꯫ ꯁꯩꯇꯝꯅꯅꯤ ꯗ꯭ꯔꯃꯥ ꯑꯁꯤꯒꯤ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯃꯥꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ ꯑꯗꯨꯒ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯑꯃꯗꯤ ꯑꯣꯖꯥꯁꯤꯡ ꯃꯈꯣꯏ ꯊꯣꯛꯅꯕ ꯐꯥꯎꯕ ꯃꯈꯣꯏꯅ ꯇꯝꯖꯔꯤꯕꯁꯦ꯫ ꯑꯗꯨꯕꯨ ꯃꯇꯝ ꯀꯨꯏꯅ ꯂꯣꯠꯂꯒ ꯊꯝꯂꯨꯕ ꯋꯥꯐꯝ ꯑꯃꯈꯛ ꯑꯣꯖꯥ ꯁꯩꯇꯝ ꯑꯁꯤꯅ ꯊꯥ ꯈꯔ ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯅꯣꯡꯃꯗꯤ ꯃꯍꯥꯛꯅ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯁꯥꯇ꯭ꯔꯁꯤꯡꯗ ꯃꯍꯥꯛꯅ ꯁꯥꯐꯣꯡꯂꯛꯈꯤ꯫ ꯀꯔꯤ ꯋꯥꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯑꯣꯖꯥ ꯁꯩꯇꯝꯅ ꯃꯈꯣꯏ ꯁ꯭ꯀꯨꯜꯗ ꯄꯨꯃꯤꯟꯅꯔꯤꯕ ꯑꯣꯖꯥ ꯁ꯭ꯇꯥꯐꯁꯤꯡꯗꯁꯨ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯅ ꯁꯥꯔꯦ ꯑꯗꯨꯒ ꯏꯚꯤꯅꯤꯡ ꯁꯦꯁꯟꯅ ꯇꯝꯂꯤꯕ ꯀ꯭ꯂꯥꯁ 6ꯗꯒꯤ 10 ꯐꯥꯎꯕꯗ ꯂꯩꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤꯗꯁꯨ ꯃꯥꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯍꯌꯦꯡꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯅꯨꯃꯤꯠ ꯑꯃ ꯊꯣꯛꯂꯔꯦ꯫ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯅ ꯗ꯭ꯔꯃꯥ ꯂꯧꯕ ꯉꯝꯖꯔꯤꯕ, ꯗ꯭ꯔꯃꯥ ꯐꯦꯁꯇꯤꯚꯦꯜꯗ ꯃꯀꯣꯛ ꯇꯥꯔꯛꯂꯤꯕ, ꯑꯩꯈꯣꯏꯅ ꯃꯅꯥ ꯃꯊꯨꯝ ꯌꯥꯝꯅ ꯐꯪꯂꯤꯕꯁꯦ, ꯃꯁꯤꯒꯤ ꯃꯦꯟ ꯑꯣꯏꯅ ꯋꯥꯔꯤ ꯏꯕꯤꯔꯤꯕ, ꯋꯥꯔꯤ ꯄꯤꯕꯤꯔꯤꯕ ꯑꯣꯖꯥ ꯑꯗꯣ ꯍꯌꯦꯡꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒ ꯁꯛ ꯈꯪꯅꯕ ꯂꯥꯛꯀꯅꯤ, ꯍꯌꯦꯡꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯄꯨꯟꯅ ꯌꯥꯎꯒꯗꯕꯅꯤ, ꯍꯣꯜ ꯑꯃꯗ ꯄꯨꯟꯅ ꯄꯨꯟꯒꯗꯕꯅꯤꯀꯣ ꯍꯥꯏꯗꯨꯅ ꯑꯣꯖꯥ ꯁꯩꯇꯝꯅ ꯁꯥꯇ꯭ꯔꯁꯤꯡꯗꯁꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯑꯣꯖꯥ ꯑꯇꯩꯗꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯔꯛ ꯑꯁꯤꯗ ꯁꯨꯅꯤꯗꯤ ꯃꯥꯗꯤ ꯑꯌꯨꯛꯀꯤ ꯃꯇꯝꯗ ꯄꯨꯕ ꯑꯣꯖꯥꯅꯤ꯫ ꯃꯍꯥꯛ ꯉꯔꯥꯡꯒ ꯉꯁꯤꯒꯗꯤ ꯁ꯭ꯀꯨꯜꯁꯨ ꯀꯥꯔꯛꯇꯕꯅꯤ, ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯃꯁꯤꯒꯤ ꯄꯥꯎ ꯑꯁꯦ ꯐꯪꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯣꯖꯥ ꯁꯩꯇꯝꯅ ꯁꯥꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯦ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯑꯗꯨꯅꯁꯨ ꯃꯈꯣꯏꯅ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯔꯕ ꯇꯨꯡꯗ ꯌꯨꯝꯗ ꯍꯜꯂꯕ ꯇꯨꯡꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗꯁꯨ ꯄꯥꯎ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯨꯅꯤꯒꯤꯁꯨ ꯃꯕꯨꯡꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯈꯛ ꯀ꯭ꯂꯥꯁ 10 ꯇꯝꯂꯤ꯫ ꯃꯕꯨꯡꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅꯁꯨ ꯁꯨꯅꯤꯗ ꯄꯥꯎ ꯇꯝꯃꯤ, "ꯅꯦꯅꯦ, ꯍꯌꯦꯡꯗꯤ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯗ ꯃꯇꯝ ꯀꯨꯏꯅ ꯎꯅꯤꯡꯕ, ꯑꯩꯈꯣꯏꯅ ꯈꯪꯅꯤꯡꯕ ꯑꯣꯖꯥ ꯑꯃ ꯂꯥꯛꯀꯗꯧꯔꯤ" ꯍꯥꯏꯗꯨꯅ ꯇꯝꯃꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯁꯨꯅꯤꯅ, "ꯀꯅꯥ ꯑꯣꯖꯥꯅꯣꯅꯦ? ꯀꯅꯥ ꯑꯣꯖꯥꯕꯨ ꯂꯥꯛꯀꯅꯤ ꯍꯥꯏꯒꯦ?" ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯈꯨꯝꯃꯤ, "ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯅ ꯑꯇꯣꯞꯄ ꯂꯝꯁꯤꯡꯗ ꯗ꯭ꯔꯃꯥ ꯐꯦꯁꯇꯤꯚꯦꯜ ꯀꯌꯥ ꯑꯃ ꯌꯥꯎꯔꯨꯕ, ꯀꯝꯄꯤꯇꯤꯁꯟ ꯀꯌా ꯑꯃ ꯌꯥꯎꯔꯨꯕꯗ ꯑꯩꯈꯣꯏꯅ ꯃꯀꯣꯛ ꯇꯥꯔꯛꯄ, ꯑꯗꯨꯒ ꯑꯣꯖꯥꯁꯤꯡꯅ ꯌꯥꯎꯕ ꯃꯇꯝꯗꯁꯨ ꯃꯀꯣꯛ ꯇꯥꯔꯛꯂꯤꯕꯁꯦ, ꯃꯁꯤꯒꯤ ꯃꯦꯟ ꯑꯣꯏꯅ ꯋꯥꯔꯤ ꯄꯤꯕꯤꯔꯤꯕ ꯑꯣꯖꯥꯗꯣ ꯍꯌꯦꯡꯗꯤ ꯑꯩꯈꯣꯏꯕꯨ ꯎꯅꯕ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯉꯁꯤ ꯑꯣꯖꯥ ꯁꯩꯇꯝꯅ ꯑꯩꯈꯣই ꯁꯥꯇ꯭ꯔ ꯃꯌꯥꯝꯅꯁꯨ ꯍꯥꯏ꯫ ꯍꯌꯦꯡꯗꯤ ꯍꯣꯜ ꯑꯃꯗ ꯄꯨꯟꯅ ꯄꯨꯟꯒꯅꯤ ꯍꯥꯏ" ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯄꯥꯎ ꯇꯝꯕ ꯃꯇꯝꯗ ꯁꯨꯅꯤ ꯑꯁꯤ, ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯅꯍꯥꯟ ꯃꯈꯩ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯂꯤꯕ, ꯑꯩꯈꯣꯏꯅ ꯌꯥꯎꯔꯨꯔꯤꯕ ꯐꯦꯁꯇꯤꯚꯦꯜ ꯀꯌꯥ ꯑꯁꯤꯒꯤ ꯋꯥꯔꯤꯁꯤꯕꯨ ꯑꯣꯖꯥ ꯁꯩꯇꯝꯅ ꯄꯤꯕ ꯅꯠꯇꯕ꯭ꯔꯥꯅꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯇꯣꯝꯇ ꯁꯣꯟꯖꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯈꯨꯝꯃꯤ, "ꯅꯠꯇ ꯃꯥꯜꯂꯦ, ꯑꯣꯖꯥ ꯁꯩꯇꯝꯅ ꯍꯥꯏꯕꯗ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯏꯕꯗꯣ ꯑꯇꯣꯞꯄ ꯁꯥꯔ ꯑꯃꯅꯤ ꯍꯥꯏ꯫ ꯃꯍꯥꯛꯇꯣ ꯍꯌꯦꯡ ꯂꯥꯛꯀꯅꯤ ꯍꯥꯏ꯫ ꯑꯗꯣ ꯍꯌꯦꯡꯗꯤ ꯅꯪꯁꯨ ꯂꯥꯛꯎꯗꯅ" ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯁꯨꯅꯤꯅ, "ꯑꯩꯁꯨ ꯂꯥꯛꯀꯅꯤ, ꯑꯩꯁꯨ ꯑꯣꯖꯥꯗꯣ ꯃꯁꯛ ꯈꯪꯅꯤꯡꯏ" ꯍꯥꯏꯗꯨꯅ ꯁꯨꯅꯤꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯑꯣꯏꯔꯔꯦ꯫ ꯃꯣꯔꯅꯤꯡꯒꯤ ꯑꯣꯏꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯂꯣꯏꯁꯤꯜꯂꯕ ꯃꯇꯝ ꯑꯁꯤꯗ ꯑꯣꯖꯥ ꯁꯩꯇꯝ ꯆꯠꯂꯛꯇꯨꯅ ꯑꯣꯖꯥ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨꯕꯨ ꯃꯥꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ, "ꯉꯁꯤꯗꯤ ꯌꯨꯝꯗ ꯈꯖꯤꯛꯇꯪ ꯊꯦꯡꯅ ꯍꯟꯕꯤꯕ ꯇꯥꯔꯦ ꯑꯣꯖꯥꯁꯤꯡ꯫ ꯃꯇꯝ ꯀꯨꯏꯅ ꯃꯐꯝ ꯑꯁꯦ ꯑꯩꯅ ꯑꯣꯖꯥꯁꯤꯡ ꯀꯅꯥꯃꯠꯇꯁꯨ ꯍꯥꯏꯗꯣꯛꯇꯕꯅꯤ꯫ ꯉꯁꯤꯗꯤ ꯍꯥꯏꯗꯣꯛꯇꯕ ꯌꯥꯗ꯭ꯔꯦ, ꯉꯁꯤꯗꯤ ꯍꯥꯏꯗꯣꯛꯂꯅꯤ, ꯑꯣꯖꯥ ꯑꯃꯈꯛ ꯂꯥꯛꯀꯗꯧꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯅ ꯃꯅꯥ ꯃꯊꯨꯝ ꯌꯥꯝꯅ ꯐꯪꯈꯤꯕ, ꯑꯗꯨꯒ ꯑꯣꯖꯥꯁꯤꯡꯅꯁꯨ ꯗ꯭ꯔꯃꯥ ꯐꯦꯁꯇꯤꯚꯦꯜ ꯌꯥꯎꯔꯨꯕ ꯃꯇꯝꯗ ꯃꯀꯣꯛ ꯇꯥꯔꯛꯈꯤꯕ ꯑꯦꯋꯥꯔꯗ ꯑꯇꯩ ꯀꯌꯥ ꯑꯃ ꯐꯪꯂꯛꯈꯤꯕꯗꯣ, ꯃꯗꯨ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯣ ꯑꯣꯖꯥ ꯑꯃꯒꯤ ꯃꯄꯥꯟꯗꯒꯤ ꯑꯩꯈꯣꯏꯅ ꯐꯪꯕꯅꯤ꯫ ꯃꯥꯅ ꯄꯤꯕꯤꯔꯛꯄ ꯐꯖꯔꯕ ꯋꯥꯔꯤ ꯀꯌꯥ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯕ, ꯑꯩꯈꯣꯏꯅ ꯁꯥꯟꯅꯖꯕ ꯃꯇꯝꯗ ꯂꯧꯕ ꯉꯝꯖꯕꯅꯤ꯫ ꯉꯁꯤꯗꯤ ꯑꯣꯖꯥꯗꯣ ꯂꯥꯛꯀꯗꯧꯔꯤ, ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯃꯤꯟꯅꯁꯤ" ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯑꯣꯖꯥ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯌꯥꯔꯔꯦ꯫ ꯑꯗꯨꯅ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯍꯣꯜ ꯑꯃꯗ ꯄꯨꯟꯅ ꯄꯨꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯁꯣꯝ ꯍꯣꯜ ꯑꯃꯗ ꯔꯦꯗꯤ ꯇꯧꯍꯟꯈ꯭ꯔꯦ꯫ ꯏꯚꯤꯅꯤꯡ ꯁꯦꯁꯟꯒꯤ ꯑꯣꯏꯅ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯀꯌꯥ ꯑꯃ ꯂꯥꯛꯄꯗꯣ ꯑꯦꯁꯦꯝꯕꯜ ꯂꯣꯏꯔꯕ ꯇꯨꯡꯗ ꯍꯣꯜ ꯑꯁꯣꯝꯗꯅ ꯄꯨꯟꯅ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯀꯧꯁꯤꯟꯈ꯭ꯔꯕꯅꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯅꯤꯝꯕꯨ ꯆꯤꯕꯣꯟ ꯉꯥꯡꯅꯕ ꯍꯧꯔꯛꯈꯤ꯫ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯉꯥꯡꯅꯕ ꯁꯣꯟꯅꯕ ꯍꯧꯔꯛꯈꯤ꯫ ꯑꯣꯖꯥꯁꯤꯡꯁꯨ ꯂꯥꯛꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯃꯁꯛ ꯈꯪꯅꯤꯡꯕꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯅꯤꯡꯕꯁꯨ ꯐꯥꯎꯈꯤ꯫ ꯁꯥꯇ꯭ꯔꯁꯤꯡꯁꯨ ꯆꯦꯞꯇ ꯌꯦꯡꯈꯤ꯫ ꯑꯣꯖꯥ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯅꯁꯨ ꯁꯩꯇꯝꯗ, "ꯂꯥꯛꯄꯨ ꯂꯥꯛꯂꯕ꯭ꯔꯥꯅꯦ? ꯀꯗꯥꯏꯅꯣꯅꯦ? ꯑꯩꯁꯨ ꯃꯁꯛ ꯑꯝꯇ ꯈꯪꯒꯦꯅꯦ" ꯍꯥꯏꯗꯨꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯅ ꯋꯥ ꯍꯥꯏꯔꯛꯏ꯫ ꯁꯩꯇꯝꯅ, "ꯇꯨ, ꯑꯁꯤꯗ ꯂꯥꯛꯏꯁꯤꯅꯦ, ꯑꯩꯈꯣꯏ ꯑꯣꯖꯥꯗꯨꯅꯦ, ꯇꯨ ꯌꯦꯡꯉꯨ" ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯅ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ, ꯑꯁꯤꯗꯤ ꯅꯍꯥꯅꯤꯅꯦ꯫ ꯁꯩꯇꯝ ꯑꯃꯗꯤ ꯑꯣꯖꯥ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯪꯃꯤꯟꯅꯩ꯫ ꯑꯗꯨꯒ ꯂꯥꯛꯂꯤꯕ ꯅꯨꯄꯥꯗꯣ ꯃꯈꯣꯏꯅ ꯇꯔꯥ ꯅꯣꯛꯏ꯫ ꯂꯥꯛꯂꯤꯕ ꯅꯨꯄꯥꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯕꯤꯃꯣꯜꯅꯤ꯫ ꯑꯗꯨꯒ ꯑꯁꯣꯝ
ꯃꯈꯣꯏꯒꯤ ꯍꯣꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗꯗꯤ ꯁꯨꯅꯤ ꯑꯩꯈꯣꯏ ꯃꯈꯣꯏ ꯄꯨꯟꯅ ꯂꯩꯔꯤꯕꯅꯤ ꯁꯨꯅꯤꯗꯤ ꯊꯣꯔꯛꯄ ꯅꯠꯇꯦ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯍꯣꯜ ꯑꯗꯣꯝꯗ ꯆꯪꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯄ ꯇꯟꯖꯥꯅꯤ ꯁꯨꯅꯤꯁꯨ ꯑꯗꯨꯝꯅ ꯕꯤꯃꯣꯜꯅ ꯆꯪꯂꯛꯄ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯍꯦꯛ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯔꯛꯄꯒ ꯇꯥꯟꯖꯔꯅ ꯊꯦꯡꯅꯈꯤ ꯕꯤꯃꯣꯜꯅꯗꯤ ꯁꯨꯅꯤ ꯎꯈꯤꯗꯦ ꯑꯗꯨꯕꯨ ꯁꯨꯅꯤꯅꯗꯤ ꯃꯥꯕꯨ ꯎꯈꯤ ꯁꯨꯅꯤ ꯇꯁꯦꯡꯅ ꯃꯉꯛꯏ ꯕꯤꯃꯣꯜ ꯎꯔꯝꯕꯁꯤꯗ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯕ ꯃꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯕꯁꯨ ꯃꯥꯒꯤ ꯋꯥꯈꯜꯗ ꯐꯥꯎꯔꯛꯏ ꯑꯣꯖꯥ ꯁꯩꯇꯝꯅ ꯕꯤꯃꯣꯜꯕꯨ ꯃꯌꯥꯝ ꯃꯥꯡꯗ ꯃꯁꯛ ꯇꯥꯛꯂꯔꯤ ꯃꯥꯅ ꯍꯥꯏꯔꯔꯤ ꯌꯦꯡꯉꯨ ꯑꯉꯥꯡꯁꯤꯡ ꯉꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯑꯣꯖꯥꯁꯦ ꯑꯩꯈꯣꯏꯅ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯅ ꯁ꯭ꯀꯨꯜ ꯑꯁꯤꯅ ꯗ꯭ꯔꯃꯥ ꯐꯦꯁꯇꯤꯚꯦꯜ ꯀꯌꯥ ꯑꯃ ꯌꯧꯔꯛꯄꯗ ꯑꯩꯈꯣꯏꯅ ꯃꯀꯣꯛ ꯇꯥꯔꯛꯄ ꯑꯩꯈꯣꯏꯅ ꯃꯅꯥ ꯃꯊꯨꯝ ꯌꯥꯎꯅ ꯐꯪꯂꯤꯕ ꯑꯣꯖꯥꯁꯤꯡꯅꯁꯨ ꯃꯅꯥ ꯃꯊꯨꯝ ꯀꯌా ꯑꯃ ꯐꯪꯕ ꯉꯝꯈꯤꯕꯁꯦ ꯉꯁꯤ ꯅꯈꯣꯏꯒꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯑꯣꯖꯥ ꯑꯁꯤꯒꯤ ꯃꯄꯥꯜꯅꯅꯤ ꯃꯥꯒꯤ ꯃꯃꯤꯡ ꯅꯈꯣꯏ ꯈꯪꯅꯔꯕ꯭ꯔꯥ ꯃꯥꯒꯤ ꯃꯃꯤꯡ ꯕꯤꯃꯣꯜ ꯀꯧꯏ ꯍꯧꯖꯤꯛ ꯀꯦꯕꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯣꯏꯅ ꯄꯨꯔꯤꯕꯅꯤ ꯃꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯕ ꯃꯇꯝ ꯑꯁꯤꯗ ꯁꯨꯅꯤꯗꯤ ꯉꯛꯄꯅ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯃꯈꯥ ꯇꯥꯅ ꯑꯣꯖꯥ ꯁꯩꯇꯝꯅ ꯍꯥꯏꯔꯝꯃꯤ ꯉꯁꯤ ꯑꯣꯖꯥ ꯕꯤꯃꯣꯜꯒꯤ ꯋꯥꯈꯜꯗ ꯐꯔꯛꯄ ꯐꯖꯔꯕ ꯋꯥꯈꯜ ꯄꯔꯤꯡ ꯀꯌꯥ ꯑꯁꯦ ꯁꯃꯥꯖ ꯑꯁꯤꯒꯤ ꯑꯃꯣꯠꯄ ꯀꯌా ꯑꯃ ꯂꯩꯔꯤꯕꯁꯦ ꯃꯥꯅ ꯁꯦꯝꯗꯣꯛꯅꯤꯡꯕꯁꯤꯡ ꯑꯁꯦ ꯆꯦ ꯀꯣꯂꯣꯝꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯃꯥꯅ ꯏꯕꯅꯤ ꯑꯣꯖꯥ ꯕꯤꯃꯣꯜꯒꯤ ꯋꯥꯈꯜꯗ ꯐꯔꯛꯄ ꯐꯖꯔꯕ ꯃꯌꯦꯛ ꯀꯌꯥ ꯑꯁꯦ ꯑꯩꯈꯣꯏꯅ ꯁꯥꯟꯅꯖꯕ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯆꯕ ꯃꯇꯝꯗ ꯄꯦꯟꯕꯤꯔꯗꯨꯅ ꯑꯩꯈꯣꯏꯅ ꯃꯅꯥ ꯃꯊꯨꯝꯁꯤꯡ ꯑꯁꯦ ꯐꯪꯕ ꯉꯝꯂꯛꯄꯅꯤ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯅ ꯑꯣꯖꯥ ꯕꯤꯃꯣꯜꯅ ꯌꯥꯗꯕꯗꯒꯤ ꯋꯥꯔꯤ ꯑꯏꯕꯁꯦ ꯑꯩꯅ ꯂꯣꯠꯁꯤꯟꯖꯕꯅꯤ ꯑꯣꯖꯥ ꯕꯤꯃꯣꯜꯅ ꯃꯥꯒꯤ ꯃꯤꯡ ꯍꯥꯏꯗꯣꯛꯄꯤꯒꯅꯨ ꯍꯥꯏꯕꯗꯒꯤ ꯑꯩꯍꯥꯛꯅ ꯃꯇꯝ ꯈꯔ ꯃꯤꯡ ꯑꯗꯨ ꯂꯣꯠꯇꯨꯅ ꯑꯩꯅ ꯏꯕ ꯑꯩꯅ ꯁꯦꯝꯕ ꯁꯥꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯣꯠꯁꯤꯟꯕ ꯉꯝꯃꯛꯇ꯭ꯔꯦ ꯃꯩꯕꯨ ꯐꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯀꯨꯞꯇꯨꯅ ꯊꯝꯕ ꯉꯝꯒꯅꯤ ꯃꯁꯤꯗ ꯅꯠꯇꯦ ꯑꯣꯖꯥ ꯕꯤꯃꯣꯜꯅ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯄꯨꯊꯣꯔꯛꯈꯤꯅꯤ ꯀꯌా ꯑꯃ ꯏꯔꯛꯈꯤꯅꯤ ꯃꯍꯥꯛꯀꯤ ꯍꯧꯖꯤꯛ ꯋꯥꯔꯤ ꯃꯆꯥ ꯀꯌా ꯑꯃ ꯐꯣꯡꯈ꯭ꯔꯕꯅꯤ ꯋꯥꯔꯤ ꯃꯆꯥ ꯂꯥꯏꯔꯤꯛ ꯀꯌꯥ ꯑꯃꯁꯨ ꯏꯈ꯭ꯔꯕꯅꯤ ꯃꯁꯤꯅꯤ ꯑꯩꯅ ꯑꯉꯥꯡꯁꯤꯡ ꯅꯈꯣꯏꯗ ꯍꯥꯏꯅꯤꯡꯕꯗꯤ ꯑꯣꯖꯥ ꯕꯤꯃꯣꯜ ꯃꯥꯒꯤ ꯄꯨꯟꯁꯤ ꯀꯔꯝꯅ ꯍꯧꯔꯛꯈꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥ ꯑꯅꯥ ꯈꯨꯗꯣꯡꯊꯤꯕ ꯃꯁꯤꯡ ꯊꯦꯡꯅꯈꯤꯕ ꯑꯣꯖꯥꯅꯤ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯍꯣꯠꯅꯖꯕ ꯃꯥꯅ ꯊꯦꯡꯅꯈꯤꯕ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯁꯤꯐꯥꯎꯒꯤ ꯊꯥꯛ ꯑꯁꯦ ꯃꯥꯅ ꯂꯦꯞꯄ ꯉꯝꯖꯕꯅꯤ ꯃꯈꯥ ꯇꯥꯕꯗꯤ ꯑꯣꯖꯥ ꯕꯤꯃꯣꯜꯗꯒꯤ ꯋꯥꯐꯝ ꯈꯔ ꯇꯥꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯑꯣꯖꯥ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤꯗꯒꯤ ꯕꯤꯃꯣꯜꯅ ꯑꯃꯨꯛ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯏ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯗ ꯃꯥꯅ ꯐꯖꯕ ꯄꯥꯎꯇꯥꯛ ꯀꯌꯥ ꯑꯃ ꯄꯤꯔꯝꯃꯤ ꯃꯍꯥꯛꯅ ꯍꯥꯏ ꯄꯨꯟꯁꯤꯗ ꯍꯣꯠꯅꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯁꯨꯡꯇꯟ ꯇꯟꯂꯣꯏꯗꯕꯅꯤ ꯑꯩꯈꯣꯏ ꯍꯣꯠꯅꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣই ꯈꯨꯗꯣꯡꯊꯤꯕꯗꯣ ꯃꯥꯌꯣꯛ ꯌꯥꯅꯕꯁꯨ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯒꯗꯕꯅꯤ ꯃꯤꯅ ꯅꯣꯛꯅꯒꯅꯤ ꯃꯤꯅ ꯉꯥꯡꯒꯅꯤ ꯃꯤꯅ ꯆꯩꯒꯅꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕꯁꯦ ꯑꯩꯈꯣꯏꯗ ꯂꯩꯔꯣꯏꯗꯕꯅꯤ ꯅꯁꯥꯅꯕꯨ ꯄꯥꯝꯂꯕ ꯅꯁꯥꯅꯕꯨ ꯆꯪꯅꯤꯡꯕ ꯇꯥꯔꯕꯗꯤ ꯃꯩ ꯏꯁꯤꯡ ꯈꯨꯗꯤꯡꯃꯛ ꯀꯔꯤꯃꯠꯇ ꯀꯤꯔꯣꯏꯗꯕꯅꯤ ꯆꯪꯒꯗꯕꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯨ ꯑꯩꯅ ꯍꯧꯒꯠꯂꯛꯄ ꯑꯩꯅ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗ ꯑꯀꯤꯕ ꯀꯌꯥ ꯑꯃꯅ ꯃꯥꯡ ꯊꯥꯈꯤ ꯑꯀꯤꯕꯁꯤꯅ ꯃꯥꯡ ꯊꯥꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩꯅ ꯊꯕꯛ ꯑꯃꯠꯇ ꯅꯤꯡꯊꯤꯅ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯄꯁꯨ ꯉꯝꯈꯤꯗꯦ ꯑꯗꯨꯕꯨ ꯀꯣꯟꯅꯊꯪꯗ ꯑꯩꯒꯤ ꯑꯀꯤꯕꯁꯤꯕꯨ ꯃꯥꯡꯍꯟꯕ ꯉꯝꯕ ꯐꯖꯔꯕ ꯊꯧꯅꯥ ꯄꯤꯕ ꯋꯥꯍꯩ ꯈꯔ ꯑꯩꯒꯤ ꯅꯥꯄꯗ ꯇꯥꯈꯤ ꯃꯗꯨꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅꯅꯤ ꯑꯩꯕꯨ ꯑꯣꯖꯥ ꯑꯃ ꯑꯣꯏꯕꯤꯗꯨꯅ ꯑꯩꯕꯨ ꯊꯧꯅꯥ ꯄꯤꯕꯤꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯁꯤꯒꯨꯝꯕ ꯊꯥꯛ ꯑꯃꯗ ꯑꯩꯅ ꯂꯦꯞꯅꯕ ꯑꯩꯅ ꯃꯥꯡꯖꯤꯟ ꯊꯥꯅꯕ ꯍꯣꯠꯅꯔꯛꯈꯤꯕ ꯅꯦꯄꯣꯂꯤꯌꯟꯅ ꯍꯥꯏꯔꯝꯃꯤ ꯑꯐꯕ ꯏꯃꯥ ꯑꯃ ꯄꯤꯌꯨ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯦ ꯖꯣꯏ ꯇꯧꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅꯁꯨ ꯑꯣꯖꯥ ꯑꯃꯅ ꯍꯥꯏꯕꯤꯔꯝꯃꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯁꯤꯡꯅꯒꯗꯕꯅꯤ ꯐꯠꯇꯕꯗ ꯁꯤꯡꯅꯒꯗꯕ ꯅꯠꯇꯦ ꯑꯐꯕꯗ ꯁꯤꯡꯅꯗꯨꯅ ꯈꯥ ꯆꯤꯛꯇꯨꯅ ꯈꯥꯡꯒꯗꯕꯅꯤ ꯈꯣꯡꯊꯥꯡ ꯑꯁꯦ ꯃꯅꯤꯡ ꯍꯟꯗꯨꯅ ꯀꯩꯗꯧꯉꯩꯗ ꯆꯠꯂꯣꯏꯗꯕꯅꯤ ꯃꯃꯥꯡꯂꯣꯝꯗ ꯍꯟꯗꯅ ꯆꯠꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯄꯥꯈꯠꯄ ꯑꯀꯤꯕ ꯑꯃꯗꯤ ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯃꯤꯅ ꯀꯔꯤ ꯍꯥꯏꯈꯤꯒꯗꯒꯦ ꯃꯁꯤꯃ ꯇꯧꯔꯒ ꯑꯩ ꯁꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯂꯥꯞꯅ ꯊꯝꯂꯒ ꯑꯐꯕ ꯊꯕꯛ ꯑꯣꯏꯔꯕꯗꯤ ꯑꯩ ꯃꯥꯡꯖꯤꯟ ꯊꯥꯗꯨꯅ ꯆꯣꯡꯁꯤꯟꯒꯗꯕꯅꯤ ꯀꯟꯅ ꯍꯣꯠꯅꯒꯗꯕꯅꯤ ꯑꯗꯨꯕꯨ ꯕꯤꯃꯣꯜ ꯑꯩꯅ ꯉꯁꯤ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯅꯪꯒꯤ ꯅꯐꯝꯗꯗꯤ ꯅꯨꯡꯗ ꯏꯁꯤꯡ ꯆꯥꯏꯕꯒ ꯆꯞ ꯃꯥꯟꯅꯒꯅꯤ ꯑꯔꯣꯏꯕꯒꯤ ꯋꯥꯍꯩ ꯑꯁꯤꯅꯅꯤ ꯑꯩꯕꯨ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯍꯦꯟꯅ ꯍꯣꯠꯅꯅꯤꯡꯕꯒꯤ ꯊꯧꯅꯥ ꯑꯃꯁꯨ ꯑꯩꯉꯣꯟꯗ ꯐꯥꯎꯔꯛꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯥꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤꯅꯅꯤ ꯑꯩꯅ ꯉꯁꯤ ꯑꯁꯤꯒꯤ ꯊꯥꯛ ꯑꯁꯤꯗ ꯂꯦꯞꯄꯁꯨ ꯉꯝꯖꯔꯤꯕ ꯃꯍꯥꯛ ꯇꯁꯦꯡꯅꯃꯛ ꯑꯩꯒꯤ ꯑꯣꯖꯥꯅꯤ ꯑꯁꯨꯝꯅ ꯌꯥꯝꯅ ꯇꯦꯟꯇꯛꯅ ꯋꯥ ꯈꯔ ꯍꯥꯏꯔꯝꯂꯒ ꯕꯤꯃꯣꯜ ꯋꯥ ꯉꯥꯡꯕ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯕꯤꯃꯣꯜꯅ ꯁꯨꯅꯤꯕꯨ ꯎꯗ꯭ꯔꯤ ꯁꯨꯅꯤꯗꯤ ꯕꯤꯃꯣꯜꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯁꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯇꯤꯡ ꯇꯤꯡ ꯄꯥꯜꯂꯔꯦ ꯃꯍꯥꯛꯇꯤ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ ꯃꯅꯥꯛ ꯑꯁꯤꯗ ꯐꯥꯎꯕ ꯐꯝꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯕꯅꯤ
thawai yamna nungairamde yamna ikaiba habado mangonda phaujarami Bimol ga maga loinaba matam wari saraba matamda Bimol da mana haikiba wasing amadi Bimol ga oiriba mong mato piba masida maga pusida mai pa mi mo orakne habse mana kaidonga da thajadabani maga munupadi aida loinaba pamde maga munupa loina ga da banate haiba masada napal kajaba wa kaya mangangkiba aduga mane aduga wari saraba matamda su mane aduda suni na haikiba wasing ado suni nishinlaka matam masida mag yamni ikairami asumna hol duk manung aduda tawrama program adu loiraba tungda sata singa taisu magi class changu hadu thajingkri suni Bimol da kari guma kharadi haining haibudi ngamdre Bimol su oja saitam amadi principal bakoi puna thongminare suni kausira haduna di khale asumna Bimol amadi saitam makoi puna thorakka matamda suni su magi oja nupi staff amaga puna lakminabani kaudadi kauragi habagi matagum mi khara lanba tanja ma yengduna sunina Bimol korome sar asumna sunini yam ikaina ingna tamna korp khunjala sitabada Bimol patlai thori yengthorok matamda suni uramadi Bimol su ngiaktang di walan kari matangangdana suni da mana yamna muni yenki suni su Bimol yengthorok matam asida makse tumin non thaduna khaki matam amagi chana bini Bimol na yamna ngojakhiba mana yamna chakchakhiba nupini aduga ngasi mak Bimol na asik mathak amada lepa ngoliba sisu sunigi mamal yamna bu haising adunani masinani suni bu itha thajadana mana ubu numit asida yamna yengliba ngaktang makhoi anigi mieng makhoi anigi yengnaba mataw asida oja saitam su yamna ngai saitam di tasina makhoi gi wari se khangdaba jani asumna ngaktang yengnaraba tungdadi Bimol su ingna tamna khumui matam asida saitamna tanek chanana mana Bimol saktalai oja Bimol aidi nangwana su han haidre aikoi gi ahan boina aikoi school gi drama festival yawbada best actor ta khibi aikoi misse miss suni manani ahan boina aikoi school gi drama gi the best actor gi award lawsu as aikoi miss gi performance di aikoi na ka haidna kanade aikoi na takpana khajikta mana tawthurakpani yam thini khajani hairiba saraliba wari sitabada Bimol su karimata khangdaba saduna mana suni da thagat wahai kaya maharame ngaktang wari kara sanakhiba suni na su magi hainingba wa kara haikiba sinatana makhatana lanai ona mukhui ani wari sanakhiba da leite Bimol magi matam juruktuna saitam mukhui ani thokminare suni di adum lepgal lewi kari ko makrati suni gi chinma da ki haibadi pamjabani adubu oja saitam yawba amadi mamangda mana tawkiba kaya aduna maram moraga mak wa haibagi thaunadi mangonda leitre matom ta chakna mag lakminreba misadu ki marakta mak tubina lepgal lewi magi bai thona tariba nungai tabik mami asi ubada atopa misadu su kari ko makara hainingi kari ko wari khara leibra hadunadi magi wakana chingnabadi pawi adubu magsu karimata haide mana leptudu ngaktang adum lepga leki asumna asomda Bimol nuluraga halaklaba tungdadi oja saitamna sunida yam ngaklaba yam thajadaba wam khari saitamna hari miss suni aidi nanu ki khangde hojik iku asida khangbada ngaire ekoi ko oja Bimol na magi pusida ahom lakhiba mana ibigi lambi da khong thanjingkiba mangna maset mangal thokpa mi mu oiba ngamkhibasidi miss sunigi mamal yamlaba fajaraba wahi kaya amagi mategna mana oiba ngamlebedana nahan bkai khangude miss suni sidi yamna tangma lallam oiramedana hadun hari suni wahi du tap matamda masa matomdi ikaijaba habadu phawe miss suni ngaktang tumin lei saitamna hari hojikta aina oja Bimol buthindok matamda oja Bimol na nangi matangna wahi kar haramasida aina khangmani miss nahakti tasina mi siyamba ngamba ojani ai nangi thawna adabu yama thagali haduna saitona mabu thagat wahi kaya am haiki suni tasena mangona thagali basidi madik mapari chadabani yamna ikai jarami saitamna su makhatan hari miss suni oja Bimol na magi mobile number engonde pirambani asida miss suni da bibiyu haduna oja Bimol gi
मोबाइल नंबर पिरमी हाबिगी पाव से ता मतमदा मिस सुनी से मसाद लाक्तकनब खोइराम याना फागी हा फोन नंबर पिरकलिबा फोन नंबर अदो ताप लौसिले अदुगा सैतमना सु मखा तारे मिस का ओजा बिमोल का पाव फोनगिदबसु मतम यामना कुइरा माले अदुगी नंबरदुदा कॉल तौबिरो हायरमबने अदुदी मिस आई सुमना क्लास में चलुखिगे असुमना वा खर हरमनगा सैतम चखिरमी सुनी फोन नंबर अदो पाई अदुगा येंगी ममित इरा चले अदुगा मागी मचिंदगी तमना तमना सोले ओ अइना तौखिबा अइना हाइखिबना खजिता अदुगा अइगी फत्रबा असोइबा कया अदुबुदी नंग लोइना चिंखटपिरमलगा अइबु अफबा लंबी अमदा नंग ngasisu अइबु चिंखटपिरमिको नाके अखांग कनबा नंगी होनजबा कया अदुना नंगी पुछिदा माइ पाकपने अदुबु खुदिमकी माइ पाकपकी नुंगाइबा हरावसिंग अदुदी नंगना अइगी फमदा लोइना कथोई लोइना पिथोई योइबा हाबसि यंगो निहाक निहाकी वखंदा खनबा तुंगदा करी ओरकनी हाबदी करी मत खंदबा मियोइबगी वखल मरक्तुदा अइसु यारुरे नंगी असेंग सक्तम असे अइना हानना उरंबा तारबदी अइना करीगी नंगबु वहलंगनी अइ ngasidi yamni ikai haduna ma kabe mana kapliba magi wahai magi mong matawduda mamana bisu yamnu ngai ina hairi aidi phattebini phattaba aina khanbu wakhaldi thamamba hingi matamda atiya thakda panthumphum kadai dana su khangdana kapkatna tenjei gumbani aduga nangdi achumba afaba tungi wakhalon san ubangambini yamna lapna unna kupsinduna leiba singumani lapkrabsu mayak sengna adamak ubangamba nangi wakhalon nangi buksel tasena tamjani ngaini aina phumda mai thire mapoksima gi oina nonjaba wahai lising hairapsu aina tawkiba thabaksing aduna maram oraga aigi iraldi ngakpipam thoktabani adubu thaujal haiba nangi buksena nan ngasi uliba nohongna tawaduna aina phumda mai thire nagdi tasena atang mani nanguma midi taibung pala sida atang mani ai nangonda phone tawani aigi mamang thakta aina tawkiba kaya do ai nangonda khurumjaduna ngakpiyo haijagani asumna masinda son mak kapkhirami puksel chawba kathokpa haiba afaba migidi adamak magi lambi do lai habduni sunina bimol gilichat magi mamang thakta oirba mong mato kaya do pamdabadagi mahangna atibo hainabu oiro natraga karigbu nungaitaba bimola taba nungaitaba wa kaya amada haiki adubu ekoi miyoibase mapan thongi oiba mong khara khaktada ekoina midubu uba yade yengba yade manung hunjina ekoina su unabu honagadabani asumna ngasi gi wari si matang asida loisili wari si tabiraga wari sine kari haningiba kari paujen pinniba habadasu wari tabiribsingna comment so haibiramu mayamba aroibada dan kumanna mukan kurumjari